Missouri collection gi mai kai digi ahan maktada khwai pun ma pun lukcha bolene taram nuksari ngasi gi pau se gi maru oi pau khara khanjari sada bu BJP gi candidate one lak thokri chngsilkliba thongdangi khudong chaba loroga Manipur gi problem sing gi warisin pona ba honagani e sarda airport gi yamlaba brown sugar phari thang thindon halamba mi phaba ngamkhri Maru Mayenmar the smelling Tawduna Pusalaba Tinaba Mijoram, the enforcement director rates at Turkey. Mayenmar the chngsilkliba msing and refugee sing Asina Maram oiraga Mijoram leiriba state his hostess chaona cheitheng pire Lalduhoma. Sathiba Kutiba Nankiba Matungna Park Tahanaba US Israel Honari Mostama coming. Big box and Dona Mupizari. Tasi time Panapang to the Manipura Savas seat Amagi Bikalda. Manipur की BJP की ओइना पार्टी से स्टेट प्रेसिडेंट अधिकारी मयूम सरदा देवी बु खनख्री पार्टी की लुचिंग बसिंग अमसुंग प्राइम मिनिस्टर सिंगल लेबा थौदांगांग गांगना अमसुंग मसिंग मतेंग मणिपुर की लेबा प्रॉब्लम सिंग की वारो सिं पोना अंग बथाक तो होनागनि हायना ए सरदाना फोंदोखरे बिकल असि दमुक्ता भारतीय जनता पार्टी की सेनेट इलेक्शन कमिटी ने मणिपुर की ओइना ए सरदा बु मिरे बोय खलकपनी मसिग मरी लेने पार्टी सी नेशनल जनरल सेक्रेटरी अरुण सिन्हा थारो पचेरो मणिपुर की ए सरदा अरुणाचल प्रदेश की तागक गुजरात की राजू भाई शुक्ला मुकेश भाई मसing परमार जितेंद्र मेघजी भाई कंजारिया मध्य प्रदेश की तरुण चुक राजनीश अग्रवाल राजस्थान की डॉक्टर अलका गुर्जार डॉक्टर सतीश पुनियाबु मिरेप लौथोखिबनी मिरेप लौथोखिबसिदा इरोइना पाउनिसिंग उनबदा ए सरदाना हाई पार्टी की लुचिंगबसिंग प्राइम मिनिस्टर महापु थाजबिजुना अचौबो थौदांग अमा सिंगनारपा अच्छी लाइबु फबनी महाना खुदोंग चाबा असि लौरगा मणिपुर की मियांगे अनिंगबा पामबगा पुन्ना थौदांग लौगनी पुन्ना ngapiगनी पुन्ना चमिनरगा मणिपुरदा लेरिबा प्रॉब्लम सिंग लोइसिननाबो होनाबदा अचौबा थौदांग लौगनी मधुदा सुनातना मणिपुरदा तंगदु लेता पोरकपा अमसुंग लाजेना दुन लेबा ITP सिंग येनगा मसा मसा मेमदा हजलनाबा अंगम था तो होनागनी हाकी एयरपोर्ट की यामलबा ब्राउन शुगर फारे इम्फांगी बीटी केंद्र इंटरनेशनल एयरपोर्ट की सिक्योरिटी फोर्स ने मियो एनी ब्राउन शुगर केजी 4 ग्राम चाम कोना फार है पुलिस की फंग पाउना है फार मियो एनी दी इम्फाल ईस्ट की क्याम मुस्लिम की क्याम के ओइनाम लकोंदगी के सभी अहमद सही कुमारी अपोब के बुहानुद्दीन अमसुंग क्याम के ओइनाम लकोंदगी सहित साबरी अली अपोप नाजुक अली ने मखोय नि ngasi बीटी केंद्र जी इंटरनेशनल एयरपोर्ट की इंडिगो फ्लाइट अमदा कोलकाता तमना चनबो होनारंबनी ngasi पुंग 13 मिनिट कुरम तादा मखोयने पोले बेसिंग अदु एयरपोर्ट मथौ तौरिबा CF की पर्सनेशन एक्सरे मशीन स्कैन तौबदा ब्राउन शुगर सिंग अदु यावम बथिन किबनि हानजु पावर सिना खाता थाना थिंदना हलममी फाबा ngamkre थवाल पुलिस स्टेशन की मनुंग चनबा थवाल मोइजिंग खंको लेंगुइजिंग ngara बिदांग ट्रक फाबा संगलुबा कमांडो रा थान थिंदन हापे मिवे मंगासेयु पुलिस ना फागत ngamkre ngarang numidang pung 9 minute phung arom tarakpada laibak thiba thodo adu laikhidraba yai poklai manai कमांडो हाबिलदा खोरम सुरेश सही कुंथापन अपोप लेखिद्रब केस इबोजोबगी थवाई याउद्रबजा ngasi जेनिम्स की बिरल संगदा पोस्टमार्टम लोरबा मतंग इंगमनुगी म्यूजिक लौख्रे पावसिन हाई थाने थिलमबि म्यू एदु एदी नाउबी अमदी महिल सही कुंतरे अपोपा एंटी तमिलजु कवी महालिरोंग लेंगोंग जिंगदगिनी अदु अतोप म्यू अमना मोइजिंग माइबम ने काइदी एंटी सलमान सही कुंत्रा अपोपा लाउदिन कवी हाइरी थदु असी पाव हे फंबगा थदु थोको मदुदा थवाल डिस्ट्रिक्ट पुलिस का हेनबा फोर्सिन जंगसेलबा मतंग मफम अदु क्वेश्चनर थमकी अमदि ngasi नोंगालप फावबा थिबा होंबगी मखाताना चथकी थदु अदुदा मेन एक्विस ओरिबा एंटी नाउबी एलाइस मालिक आई पुंग 9 फुंगारोम ताब मतमदा फाबा ngamkibini hari hojik mahaki matade case ama lokota thokibe thodo to mai ne thijimbai thabuk sathaba haukhre sathiba khuthiba nangkiba matung na pak tan na bes jena honari mostaba khaming ne ausan dona bijari middle east ki landa sathiba che phu manang khraba matung US amasung Israel bu Iranian sing gi marakta na pak tan na bagi maru huli haina Iran की सुप्रीम लीडर अदुना ngasi maran sikre aibe message amde Iran gi super lusingba mostaba khamaina haiki mabu phatta yengna baduna miya marte singna ba ningba kaiba ki ba thajen dama chungna pak tan danna bagi baru hunna bhonari asing phatta ba ningba singa chi mayong nabde mi pungudem na chepa pire
manung thitna uba aikhoi amata oibagi apunba ngakhtuna makhoi mau phataba thawang ado maham tahangadabani haina mahaki message amada haiki Iran ge homsuba supreme leader adu wafamjang adu Iran Islamic Revolution founder Ayatollah Ruhollah Khomeini lekidabagi kuna dare suba sahi honda magi mostly named the pair lusingba amana pathoki US ngalopi ba sa Muhammad Reza Pahalibu 1979 gi revolution aduna mafam lauthoktonam dynasty ama loisinki Khomeini na 1989 da lekidaba tungda Ali Khamenei na supreme leader oina mahagi mahusinki February 19 US amasung Israel na Iran da landara kibidagi tholkiba Israel war aduda mahak hakidriba fawo Khamenei na supreme leader oinanki Kumza 1989 gi matungdagi June mari khuding gi nungsing thom aduna Ali Khamenei na waron ama pi handaki chahi sida mafam adudagi broadcast tawkiba footage matungina mausoleum aduda leptuna leba magi saktam thamba ahangba chokri ma thadana thamki magi mapagi mahusi laukiba Mustafa Khamenei bu March khankiba adui matungdagi ma Myanmar amutang tholakidri amasung aiba statement singi khutang maktada Iranian singda wa ngaki live broadcast adi matungina khathangba channel de leiba mausoleum aduna mahak amasung chum mamangi supreme leader ani adi saktam jing thendena thamki ningsing thorom adu saruya kibsing aduna Islamic Republic adi Iran amasung Iran ngaklo piriba Lebanese group Hezbollah gi banner sing paiki lana si lusanami dama United States ka tawna gadar agreement am de Iran chawatuna Israel gi maik Hezbollah na attacking toba Lebanon nangna region aduda thokliba khut thoknaba punam kalosilangada abanga Iran ya mari leina hali Myanmar ri changchale de machingnam la refugee sing asina maram oiga Mijoram gi laibi state resource ta chaona cheitheng pire Lalduhoma pausangdona pijari tongan ba hingsa yawa thodu wathok chene thalaba Myanmar dagi machingnam la mian na leba singam khi langsilaktuna Mijoram da saidangduna leiba machingnam la refugee sing asina maram oiga state asigi leiba resource yamna chaona cheitheng pire haina Mijoram gi chief minister Lalduhoma na phongdokhre Kasi lengang na sinone silong to pangthok thormam da sarugya na bidam thunglakiba Mijoram gi chief minister Lalduhoma na pawmi singa unabada hai Myanmar da tholiba tongan hingsa yawa thodu wathok singa sina maram oiraga machingnam la Myanmar gi mioi kya Mijoram ngang khai langchelaktuna Mijoram ta changjapam loduna leibagi sang asi nongma hingalagli Myanmar da tholiba kamphega asi makhata na thoktuna leirabade Myanmar dagi mioi kya Mijoram da laktuna changjapam lobagi sang asi hingalakani haibagi Mijoram lenga ki mafam da changna thajaba lei haina pangtoki Panbe abadi India amadi Myanmar gi marakta leiba puna kilometer 490 sangbang ngaukhai paring asi lenga ki makai phensing khana na thabala kholing serak asi da Mijoram gi chief minister Lalduhoma na phongdokbani Myanmar amadi Mijoram gi marakta leiba ngaukhai paring asi mathau taba phensing thina leitaba na maram oiga ngaukhai paring asi da ngasi phawada trafficking insurgency yauna tongan bi illegal activity case jathabagi issue thenaduna lawli Mijoram amadi Myanmar gi ngaukhai paring da leiba leba ani khungang asi da ethnic amadi culturing gi oiba masingalaba manaba community kaya leiba asina maram oiraga Myanmar dagi masingalaba mioi kaya Mijoram ngaukhai langchelaktuna state ase saidangduna leibai masing noma gi hingalanglibani lenga ki oiba official statement amagi matungina Myanmar da tholiba kamphega sina maram oiga Myanmar dagi chawrangna mioi lising ni pu henbana Mijoram da changsilaktuna changjapam loduna leiri masina maram oiga state lenga ki maike dagi su Myanmar refugee singbu biometric registration tawbagi tanga khongthang phaw bathalak kiba leikre Myanmar ri changsilari wasing yamle refugee sing asina maram oiga Mijoram gi jokha thada maram jana khungang kya nangna hin masing hingalaktuna state asida demographic oiba cheitheng kya nangdi Hokiba sahi 2011 na pangthokiba census ta jokha thor haiba khungang asida mioi lisingong khaktalai haina register tawki adubu nawna masing hingalaliba Myanmar refugee sing asina maram oiga khunga che demographic oiba homa kya nangna mayunari Mijoram lenga ki makai dagi nawna hingalaliba Myanmar refugee sing asi kupna modin te tawdana state se maram cha de honangliba demography asi mayuna na ba akhana ba thorang kya pakhaki basu leikrabani hojiki oinadi matang asida Paulo Sinjari khoi punamo amuka hana noluksari